Ibo Chawudo, Sonali Yanglaka Muhari. Dr. Sonali, Nangda Kitatuna, Bangalore Lenkruba. 50 years boy gira, 60 years boy gira. Ichangi Bordo, Taichona Reserve in Tanamani. Dr. Do, Hana Kratuna Tamlur. Ichana Dr. Ribido, Mitsina, Painam the Yinjaki. Dr. Sonali, Adusu, Psychiatric Department, PG Taudoribani. Ying Mother Panabu Idol. Nangna Nava lying the Rira. Anaba sing the Nang when lying the Riramadi, so it in a Taurani. Sonana, the jaw, Channing Manaloida Bani A. Need exam Hydula Pangarini. Selection Pangle, Chatle, Pangre Chale. Dr. Yuwadi, sure. Dr. Sonali, reaction, Tajo the Suicudana, Sotarani. Other Taja, Dr. Sonality, Yumpangani Habidi, Tazabagi Wang with the lady. Aduna Chatudi, Sonalina, Natana now the key, pick up the runny. Canadi, Nabani Tanaraga, Yana Bamagi Makadane, Solution Pro, A to A. Nangway Abangang Laga, Sonali to Tokre. Ibo Joboga Malayagadi, no Kori. Ngag no winner matung, Ibo Jobodo, Malayadam unsile. Malaya, the Sadukar Nuai bro. Nuai. Adokari Janing in Nambo, Kainum de Jasin Manapani, Quire, Nanga Charactrisi. Tam Chongna draw, I na Chaktabi 100 set. Tam Chongna 100. I want the tiny the riro. Tiny the ring. Nangineral na draw. I na Karilan Crage. Nasakto, I didn't keep his own bagay. Tapta kay nusian binaral. Ato tamcho, imana hidak amuka kapse hadi, tamcho doy dang kapalo, ay dingam na yang pakat leba. Ang awi, kayo na nangang lito po. Po na mangwanda layraga, hidak na tamcho to kap to riba. Tamcho to kapayardi na, amata nate, tara mo kapan gihaydin niya. Ay ko inigi famda, kway digi maruwi ba po sakto ni, husik nanggi puknung da yawisi. Ato na tayo pong parok ka do riba, mamalyam na po sakse. Haying tayo pong parok ko matamda, pabataw ina ba? Hiram Kudimakta, a soy balita nava. Nangi Nungaling idene, Simba Sagat Pibase, Nangi Tower Manida. Ado, Tamjo, Jack Lami. Landa de, Jargaloridana. Imai Bimana, Haramandane, Jackson Crabani, Lorani, Ngairo, Loibaga, Nangana Jatoknava. Hoi. Ibo Jobana, Sonalida, Malayagi Jack and Sangdo, Hana Crapizana Bahikre. Sonali, Malayagi Jack Puraklaga, Malayabo Pizzari. Fazana Jason Kring a city, Idaka Krabanina, owning was a powdery. Somda, ground floor da, no passing so, party tori. Party do Rekina, Fazana Sincre. Rekina pick a Mahiraka, glass door, Ivocha with a lanceli. Hey, Ikaidaba, say, Takchilo. Asunu I will say, Tarai Mangan Maunade. Ichagin. Isagi bitani, Silva party say. Lakadori Bichaduki Kalagane. Masino Modi, Nungai to pay agenu. Ivocha would pick to matching silly. Bye, Yare, Sinalepak. Yam Hinjalarge. Horina Munam Tabayadadi, Parakamata Narnib. Wazakan Manamahaga, Yam Kalizani. Manam Namtiga, Namtidiga. Channing Zaning Degana, Amtuevaloriban. Horene, Yasi Paktoga, Manamamunam Dorini. That to the Yam Kibe Wanine. Kide Aribo, Moina Hibea Hodradi, Saudorini. Hoi, Hono. Lupina Hibe in the Nupadina, Nupatok de Hinabani. Nupato Hainanapane, Kanahono. Lupina Hibe Lugo. Adonadaudi, Satini Yari Torisi. Haibadi, I queen a loiner river friendsing. I am bana, Mayumaka loina panel. Adu Wayamana, long lamatung, Panaquin Angang Yaunadi. I power, Jahi any Angang Yaw the Badigi, Imaga Bibiga, Lightung Kuding Chalagane, Matungani, Ichanapamaka Pungzarisi. Adu I could say, Kidi, Long Watani Makai Hum Parak Padangari, pick up Kutudo, Yam Tuna Kumang Soxalami Havanida. I could engineer Sayaki, pick up say Yampai. Chabok Yam Padori Hajariba. Kana Kangni, Matang Manau Nina, Serial Nina, Banglak the Lakpaswa. Isai Babwa, Madudan, Chief Engineer Bojong the Korang Izaribusi. Equi Malinina, Chabuk Pabi, Mamawirim Dina, Ichamangat Radang Pibirabadi, Chief Engineer Ibozogi Sagadi, Satina Chawarni, Heidi Ichadagi, Sudagi, Surol Matang, ha, Karikaye. Aina Isidalan Beobro. Yaude, Yam Chumi, Equi VIP Naibibo Pomado. Matangi pick up so Karatuzinaba. Pick Hamatanga Hizarake Yariko Pick up Kiwadi, Adam Tuni Maramdi, Agi Sagi Chow the Biadi Agi Malaya, Mamapa, Mabung Singi Mamanga, Yam Kukan Pangan Majamasu, Manai, Masani, Koi Kushin by family Amagi, Mabe Masoda Hinkini, no Mudi Sweden, sure. Obu, Mangli Manglandi, no Mudi Swedina, Mopong of you. I could say Kimang Pong Gadoriba, Manglando, Rekisu support Pizage. Asum na nido Karkrayo Sinarabanina, Mana Topa Pangang the Gangnari.
Marol mari fari amung nokminei chak tom chaminei asum tawdana party di enjoy tawminari chak singdo to amatong numidang wairamdo ibo chobona malaya puraga mayumda hankhre malaya huzikan lengba yade haiduna sanahanbina yam safe oina thami memchaga nawbigana so malaya bo checksina senari chaba thakpa hidak langthak chang naina pizaba nawbigi mathawni mi leitabanina imungdugi awada pa leiba menba chakhum panaba memchagi mathawari sanahanbigi mathawna harauzabani malaya do magi kage sofa du da phamlaga ibo chawba office gi halakpa ngairi mama oidawri khalubada malaya do maithong makalamna nofit kasitawri ibo chawbana office tagi halakadaba timing si khara watli banina malaya do tafung khangda phamlambadagi tamna hogolaga kadure tholaga terrace mathaktuda tabli kari aduga terrace mathaktuda lepaga hangla atia mabo nongmi yengli amubo machugi nongi mapai angobo machugi lechilgi mapai singna atiada koipai pairaga sanaribado malaya mamit kuptani yengli amubo machugi nongi mapai angobo machugi lechilgi mapai singna atiada koipai pairaga sanaribado malaya mamit kuptani yengli masadusu sadan bagi langda thurabi saji amonga pangkha koire ibo chawbugi nungsi langna masa pomba pumyon yonsinkhre leng bot pangam jadri nungsiba mabu thamoi nungda lona jitna pamuna thamja maithong made makalamja hanglaba atia mabu yam khoidana yengjaringai tanjadudani singli una ngorba chawrba kuchaw mana tunglomde kolakhibado chawrba kuchawduna khangaudana kolakhibududa nungsilanda lanfa oirebi saji amomdo tarang chali taru panglamba mamit ani disu tamna ushinkhre mikuptuda saji amomtudi tonganba sangsar amada laikhre pak chawrba sangsar se magi oikhraboi khankhre ibo chabudo malaya gi ningzumduda khadangdo thamlaga magi malaya da yam nungsina hari sida kadorumni no nangbo hanglakliba wahangduda malaya do mamito khangpang panglei mamit ani do amuk anirak fatfat kuplaga kumpong khangdana lei ibo chabudo amuksu hanglei kari dorumni no haibani tamchongna hanglaga khumdaba malaya do hanakti yam tamna khumlei atiya yenglambane tamcho atiya yenglamiba atiya yenglibado kari uragi adubura yam ureda hoine hairone taningmana loireba sum chakhalaga leidu kaigini lechil mapai amupa nongi mapai uchek singna paiba as yam ure yam ure na dude wado hairam laga malaya do makhwangda koliba magi tamchogi makhut ani duna laktho amaga malaya do lepi mafam adudagi khara chathoga mu lepi ibo chabu sumanakta leiba chair da phamtharaga magi malaya bo yam khoidana yengnaga lei ngha yengna matungda tabro sidalaw tamchawa hige malaya tasinadi lepi mafam aduda machi lengda adumak leplaga lei haima tadine mase malaya kanadona tamchongna gaurise handak su tasinadi tumina dumak lepi ho atiya yengbi lichil yengbi amuwa nongi mapai yengbi atiyagi maramda neinaba loirabro loiradi tamchogi nakta law tamchawa higeba malaya do maraido chiksilaga nukfetawi aduga moli ibo chawbagi manakta changsilai nakhonga do khara kana thanglakpa yadabro wado hairaga ibo chawbana malaya gi makhut pairaga manakta chingsilaga phamthali luhonglabnina ibani lengdana leiminarni ko aikhoini lengdana tum leiminarani malaya bu chena konbirei ani dung hakti tumin leini wangang nadi second khara tumin leinar matung ibo chawbana malaya bu tamna kaurei mamitudi hanglaba atiya ma bu yengni malaya atiya si fazadro phasei yang hanglaba atiya sida lichil nongfaina kupsiliba amuksu amuba nongi mapai oina leiriba nakana maromtana amuk taramdai numitki ngangranaba masek mangala hanglaba atiya ma gi leiteng oiduna leiribase masi ubada puninguna phasada phasei ado tamcha koi pai riba lechilgi mapai singsiga amuba nongi mapai singsiga koinariro makoisu aikhoini gom nungsinaramgadra thamoi sinaduna nungsi jinglo naramgadra aikhoini gom makoisu nungsi khudol tamnaramgadra anawbisidi atiyaga lechilga sukta thanadi atiya leiri makhai lechil ngasu leigani
ꯂꯩꯆꯤꯜ ꯃꯥꯅ ꯂꯩꯔꯤ ꯃꯈꯩ ꯑꯇꯤꯌꯥ ꯃꯥꯁꯨ ꯂꯩꯒꯅꯤ ꯑꯋꯥꯎꯕ ꯂꯩꯆꯤꯜꯒꯤ ꯃꯄꯩ ꯑꯃꯗꯤ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯍꯥꯡꯂꯕ ꯑꯇꯤꯌꯥ ꯃꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯨꯝ ꯁꯨꯛꯊꯥ ꯊꯥꯗꯣꯛꯅꯗꯦ ꯑꯩꯈꯣꯏ ꯑꯅꯤꯒꯨꯝ ꯑꯇꯤꯌꯥꯒ ꯂꯩꯆꯤꯜꯒꯁꯨ ꯀꯣꯏꯅꯔꯤꯕꯅꯤ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯔꯤꯕꯅꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯨ ꯇꯝꯅꯔꯤꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯏꯔꯤꯕ ꯏꯋꯥ ꯋꯥꯎꯕ ꯂꯁꯤꯡ ꯃꯐꯣꯜ ꯀꯨꯝꯂꯕ ꯂꯩꯆꯤꯜꯒꯤ ꯃꯄꯩꯁꯤꯡꯗꯒꯤ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯊꯣꯛꯈꯤꯗꯨꯅ ꯅꯣꯡ ꯑꯣꯏꯅ ꯇꯥꯔꯛꯇꯨꯅꯅꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯈꯧꯒꯪꯂꯕ ꯊꯋꯥꯏ ꯀꯌꯥꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯜꯂꯤ ꯃꯅꯥ ꯀꯪꯂꯨꯔꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯀꯌꯥꯁꯨ ꯑꯅꯧꯕ ꯌꯦꯅꯤꯡꯍꯨꯜꯍꯜꯂꯤ ꯃꯔꯝꯁꯤ ꯂꯩꯕꯅ ꯍꯥꯡꯂ ꯑꯇꯤꯌꯥ ꯃꯥꯒ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒꯁꯨ ꯇꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯂꯩꯅꯩ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯑꯇꯤꯌꯥꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯩ ꯇꯝꯆꯥ ꯒꯣꯜꯗꯟ ꯃꯆꯨꯅꯦ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝꯁꯤꯗ ꯒꯣꯜꯗꯟ ꯃꯆꯨ ꯃꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯁꯦꯡ ꯃꯉꯥꯜꯅ ꯄꯥꯛꯁꯟꯅ ꯁꯟꯗꯣꯛꯈꯤꯕꯁꯦ ꯐꯖꯗ꯭ꯔꯣ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯄꯨꯛꯅꯤꯡ ꯍꯨꯟꯅ ꯐꯖꯩ ꯒꯣꯜꯗꯟ ꯃꯆꯨ ꯃꯥꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯁꯦꯡ ꯃꯉꯥꯜꯁꯤꯕꯨꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯉꯥꯡꯅꯅꯕ ꯃꯁꯦꯡ ꯃꯉꯥꯜ ꯍꯩꯅꯔꯤꯕꯗꯣ ꯇꯥꯏꯃꯤꯡꯁꯤꯕꯨꯅꯤ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯂꯤꯕ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯉꯥꯡꯅꯅꯕ ꯃꯁꯦꯡ ꯃꯉꯥꯜꯁꯤꯗ ꯅꯪꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯀꯌꯥ ꯀꯌꯥꯅ ꯍꯥꯏꯅ ꯈꯨꯝꯅ ꯆꯠꯆꯔꯤꯉꯩ ꯉꯥꯡꯅꯅꯕ ꯃꯁꯦꯡ ꯃꯉꯥꯜꯁꯤꯅ ꯌꯩꯕꯗꯣ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯟꯅ ꯐꯖꯩ ꯍꯥꯏꯕꯒꯤꯅꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯍꯤꯂꯣꯏ ꯃꯥꯟꯕꯤ ꯍꯥꯏꯗꯅ ꯁꯩꯊꯥꯅꯔꯤꯁꯦ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯅꯦ ꯍꯤꯂꯣꯏ ꯃꯥꯟꯕꯤ ꯀꯌꯥꯒꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯃꯥꯂꯤꯅꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯐꯖꯩ ꯃꯥꯒꯤ ꯐꯖꯕꯗꯅꯤ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅꯅꯤ ꯑꯩꯕꯨ ꯂꯩꯇꯥꯍꯟꯗ꯭ꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝꯅꯅꯤ ꯑꯩꯕꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯂꯒ ꯄꯨꯔꯤꯕ ꯂꯝꯍꯦꯟꯕꯤꯅꯤ ꯂꯝꯍꯦꯟꯕꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯂꯩꯇꯥꯍꯟꯗ꯭ꯔꯤꯕ ꯄꯣꯊꯥꯍꯟꯗ꯭ꯔꯤꯕ ꯊꯃꯣꯏꯁꯤꯒꯤ ꯂꯝꯍꯦꯟꯕꯤ ꯏꯕꯣꯆꯧꯕꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯁꯤꯡꯅ ꯃꯂꯩꯌꯥꯗꯤ ꯏꯀꯥꯏꯔꯦ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏꯗꯨ ꯈꯨꯝꯂꯒ ꯈꯥꯡꯂꯦ ꯃꯂꯩꯌꯥꯒꯤ ꯃꯇꯧꯗꯨꯗ ꯏꯕꯣꯆꯧꯕꯗꯨ ꯅꯣꯛꯂꯛꯏ ꯑꯣ ꯑꯃꯨꯛ ꯏꯀꯥꯏꯔꯕ꯭ꯔꯣ ꯏꯀꯥꯏꯔꯅꯨꯁꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯇꯣꯔꯦ ꯆꯪꯉꯁꯤ ꯂꯥꯎꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯁꯣꯅꯥꯂꯤꯒꯤ ꯅꯤꯠ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯦ ꯁꯣꯅꯥꯂꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯠ ꯑꯦꯛꯖꯥꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯦꯡꯛ 6ꯇ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯦ ꯁꯣꯅꯥꯅ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗ ꯔꯣꯃꯤꯂꯥꯒ ꯔꯤꯀꯤꯒ ꯕꯦꯕꯤꯒꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤꯕꯗꯤ ꯃꯂꯩꯌꯥꯅꯤ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯔꯨꯞ ꯁꯣꯅꯥꯂꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯔꯛꯄ ꯗꯥꯛꯇꯔ ꯍꯥꯏꯕ ꯁꯤꯟꯐꯝꯗꯣ ꯐꯪꯂꯅꯤ ꯁꯣꯅꯥꯂꯤ ꯗꯥꯛꯇꯔ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯃꯂꯩꯌꯥ ꯌꯥꯝꯅ ꯄꯦꯟꯖꯕꯅꯤ ꯅꯥꯎꯕꯤꯁꯨ ꯁꯣꯅꯥꯂꯤꯅ ꯅꯤꯠ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤ ꯍꯔꯥꯎꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯥꯁꯨ ꯁꯣꯅꯥꯂꯤꯒꯤ ꯇꯨꯡ ꯏꯜꯂꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯅꯔꯁ ꯇꯝꯕ ꯆꯠꯀꯗꯕꯅꯤ ꯏꯕꯣꯆꯧꯕꯗꯣ ꯁꯣꯅꯥꯂꯤꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯥꯛꯇꯔ ꯁꯣꯅꯥꯂꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯏꯆꯧ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯝꯁꯤꯗ ꯅꯪꯅ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤ ꯇꯥꯏꯆꯧ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ ꯑꯗꯣ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯆꯥꯃꯤꯟꯅꯁꯤꯗꯅ ꯑꯁ ꯇꯥꯏꯆꯧ ꯉꯥꯏꯔꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯛꯑꯗꯣꯏꯅꯤ ꯍꯩ ꯊꯨꯃꯟꯗ꯭ꯔꯣ ꯍꯥꯏꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯛꯏꯁꯤꯕꯣ ꯌꯥꯔꯣꯏ ꯁꯟꯗꯦꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯏꯃꯥ ꯍꯣꯏ ꯗꯗꯥ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯇꯥꯏꯆꯧ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯗꯤ ꯑꯣꯏꯔꯔꯣꯏ ꯃꯆꯥ ꯄꯣꯛꯄꯤ ꯃꯌꯥꯝꯅꯅꯦ ꯈꯨꯔꯛ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯀ꯭ꯂꯤꯅꯤꯛꯁꯤꯗ ꯄꯣꯛꯂꯤꯕ ꯑꯉꯥꯡꯁꯦ ꯌꯥꯝ ꯈꯔꯖꯥꯠꯅꯤ ꯍꯥꯎ ꯃꯌꯥꯝ ꯑꯃ ꯄꯥꯡꯒꯜ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯁꯨꯔꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯍꯨꯟꯗꯣꯛꯑꯒꯅꯦ ꯑꯩꯈꯣꯏ ꯄꯂꯦꯝꯗꯣ ꯇꯥꯏꯆꯧ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯗ꯭ꯔꯣ ꯁꯟꯗꯦꯅꯤ ꯑꯉꯥꯡꯁꯤꯡꯗꯣ ꯄꯨꯛꯅꯤꯡꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯃꯟꯗꯦꯗ ꯄꯣꯛꯀꯦ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏꯅꯦ ꯏꯃꯥ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤ ꯊꯕꯛ ꯑꯃ ꯂꯩ ꯀꯣꯟꯅ ꯄꯣꯛꯁꯦ ꯍꯥꯏꯗꯨꯅꯅꯦ ꯏꯟꯖꯦꯛꯁꯟ ꯀꯥꯞꯁꯤꯜꯂꯒ ꯊꯝꯃꯣ ꯍꯥꯏꯔꯣꯕ ꯏꯕꯣꯆꯧꯕꯗꯣ ꯁꯣꯅꯥꯂꯤꯒꯤ ꯃꯇꯧꯗꯨꯗ ꯆꯩꯔꯤ ꯌꯥꯔꯦ ꯊꯝꯃꯣ ꯆꯥꯛ ꯑꯝꯇ ꯁꯤꯜꯂꯔꯣꯏ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯅ ꯏꯕꯣꯆꯧꯕꯗꯣ ꯐꯣꯟꯗꯣ ꯐꯠ ꯀꯛꯈ꯭ꯔꯦ ꯁꯣꯝꯗ ꯁꯣꯅꯥꯁꯨ ꯃꯇꯣꯝꯇ ꯁꯤꯊ ꯅꯣꯛꯂꯤ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ ꯁꯣꯅꯥꯂꯤꯒ ꯔꯤꯀꯤꯒ ꯕꯦꯕꯤꯒ ꯏꯕꯣꯆꯧꯕꯒꯤꯗ ꯂꯥꯛꯂꯦ ꯔꯣꯃꯤꯂꯥꯗꯤ ꯂꯥꯛꯇ꯭ꯔꯤ ꯃꯦꯝꯆꯥꯒ ꯅꯥꯎꯕꯤꯒ ꯁꯅꯥꯍꯟꯕꯤꯒꯅ ꯆꯥꯛ ꯏꯁꯤꯡ ꯂꯥꯡꯂꯤ ꯃꯂꯩꯌꯥꯅ ꯁꯣꯅꯥ ꯅꯪ ꯗꯥꯛꯇꯔ ꯑꯣꯏꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅ ꯇꯥꯔꯦꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯂꯧꯁꯤꯔ ꯈꯜꯂꯤ ꯗꯥꯛꯇꯔ ꯇꯝꯂꯤꯅꯦꯅ ꯄꯪꯇꯝꯗ ꯇꯝꯕꯗꯨꯗꯤ ꯀꯥꯟꯅꯗꯦ ꯗꯥꯛꯇꯔ ꯇꯝꯕ ꯂꯣꯏꯔꯒ PhD ꯇꯧꯊꯣꯛꯑꯒ ꯑꯃꯨꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯝꯕ ꯌꯥꯕ ꯇꯝꯊꯁꯤꯔꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯍꯦꯗ ꯑꯣꯏꯗ꯭ꯔꯒꯗꯤ ꯄꯪꯇꯝ ꯇꯝꯕꯗꯨꯁꯨ ꯑꯃꯨꯛ ꯇꯜꯂꯤꯕ ꯑꯗꯨꯅ ꯗꯥꯛꯇꯔꯒꯤ ꯂꯥꯏꯟꯁꯤꯗ ꯅꯩꯅꯕ ꯌꯥꯕꯗꯤ ꯅꯩꯅꯒꯦꯅ ꯈꯜꯂꯤ ꯃꯇꯝꯕꯨꯗꯤ ꯆꯪꯖꯁꯅꯨ ꯄꯥꯝꯂꯤꯅ ꯄꯥꯟꯗꯝꯗꯣ ꯑꯗꯨ ꯐꯪꯂꯒ ꯂꯣꯏꯔꯦ ꯏꯃꯥ ꯏꯕꯦꯝꯃꯒꯨꯝꯅ ꯂꯝꯗꯝꯁꯤꯗ ꯁꯛꯈꯪꯅꯕ ꯗꯥꯛꯇꯔ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯧꯀꯣ ꯁꯤꯌꯣꯔ ꯑꯩ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯦ
ꯑꯗꯣ ꯑꯩꯅ ꯁꯤꯗꯤ ꯊꯣꯛꯂꯛꯄꯗ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯄꯣꯛꯂꯝꯃꯨꯀꯣ ꯌꯨꯝ ꯌꯧꯔꯛꯄꯒ ꯅꯅꯥꯛꯇ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯇꯣꯏꯅꯤ ꯑꯉꯥꯡ ꯌꯦꯡꯕ ꯃꯂꯩꯌꯥꯗꯣ ꯅꯣꯛꯂꯛꯏ ꯍꯧꯖꯤꯛꯇꯤ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯅꯨ ꯃꯦꯆꯔ ꯑꯣꯏꯔꯣ ꯋꯥꯈꯜ ꯇꯥꯔꯣ ꯅꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣ ꯗꯥꯛꯇꯔ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯕꯅꯤꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗꯒꯤ ꯅꯥꯊꯩꯔꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯎꯕ ꯌꯥꯕ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯁꯥꯒꯤ ꯑꯣꯏꯕ ꯅꯊꯧ ꯑꯃ ꯅꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯆꯪꯉꯤ ꯁꯈꯦꯟꯕꯤ ꯂꯥꯡꯒ ꯌꯥꯎꯅ ꯂꯥꯡꯊꯣꯛꯄꯩ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯨꯜ ꯑꯣꯏꯔꯛꯄꯗꯅꯦ ꯁꯈꯦꯟꯕꯤ ꯃꯂꯩꯌꯥꯅꯒ ꯏꯅꯥꯛ ꯅꯛꯄꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ ꯅꯛꯅ ꯅꯛꯅ ꯂꯦꯞꯆꯒꯦ ꯈꯜꯂꯤꯅꯤ ꯑꯗꯣ ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯅꯕ ꯗꯥꯛꯇꯔ ꯑꯃꯗꯤ ꯁꯣꯏꯗꯅ ꯎꯔꯣꯀꯣ ꯅꯪꯅ ꯗꯥꯛꯇꯔ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄꯗꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯑꯣꯀꯦ ꯁꯤꯌꯣꯔ ꯅꯃꯥꯅꯆꯥ ꯗꯥꯛꯇꯔ ꯁꯣꯅꯥꯂꯤꯕꯨ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯔꯝꯃꯨꯀꯣ ꯉꯥꯏꯔꯝꯒꯦ ꯃꯌꯥꯝꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯤ ꯏꯕꯣꯆꯧꯕꯅ ꯁꯣꯅꯥ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒꯤ ꯅꯔꯁ ꯇꯝꯕꯒꯤ ꯃꯇꯥꯡꯗꯨꯅ ꯀꯃꯥꯏ ꯇꯧꯁꯦꯕ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯇꯥꯏꯆꯣ ꯑꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯔꯒꯦ ꯍꯣꯁꯇꯦꯜꯗꯤ ꯅꯪꯒ ꯄꯨꯟꯅ ꯔꯨꯝ ꯑꯃ ꯂꯧꯔꯒ ꯂꯩꯃꯤꯟꯅꯔꯣꯅꯦ ꯍꯣꯏ ꯃꯤ ꯇꯥꯆꯧ ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯝꯇ ꯁꯣꯏꯍꯜꯂꯣꯏꯀꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯣꯏꯅꯤ ꯑꯗꯣ ꯀꯩꯗꯧꯉꯩ ꯆꯠꯄ ꯇꯥꯔꯕ ꯗꯦꯠ 10ꯒꯤ ꯇꯤꯀꯦꯠ ꯀꯛꯂꯁꯤꯔꯥꯅ ꯈꯜꯂꯤꯕ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯥꯎꯕꯤꯒ ꯅꯕꯥꯅꯤꯒꯤ ꯇꯤꯀꯦꯠꯀꯤ ꯇꯥꯆꯧꯅ ꯀꯛꯄꯤꯔꯒꯦ ꯑꯣꯍꯣ ꯗꯥꯎ ꯈꯨꯌꯥꯗꯣ ꯑꯗ ꯇꯥꯏꯆꯣ ꯇꯤꯀꯦꯠꯇꯣ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯀꯛꯄꯤꯔꯣ ꯗꯦꯠ 15 ꯐꯥꯎ ꯑꯣꯐꯔ ꯂꯩ ꯍꯥꯏꯕꯅꯤ ꯉꯁꯤꯃꯛ ꯀꯛꯑꯗꯣꯏꯅꯤ ꯃꯤꯔꯝꯗ ꯂꯩꯕꯅꯤꯅ ꯅꯨꯄꯤ ꯅꯣꯏꯗꯤ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯂꯥꯡꯐꯥꯡ ꯇꯧꯔꯒꯅꯤ ꯂꯩꯒꯅꯨꯀꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯍꯣꯏ ꯇꯥꯏꯆꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔ ꯃꯇꯨꯡ ꯔꯦꯀꯤꯒ ꯕꯦꯕꯤꯒꯅ ꯃꯆꯟꯅꯨꯄꯤ ꯁꯣꯅꯥꯂꯤꯕꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯆꯠꯈꯤꯕꯅ ꯅꯣꯡꯃ ꯅꯤꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ ꯃꯦꯝꯆꯥꯗꯣ ꯏꯕꯣꯆꯧꯕꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯒ ꯏꯕꯣꯆꯧꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯅꯆꯟꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤ ꯅꯔꯁ ꯇꯝꯕ ꯆꯠꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯤꯕꯅꯣ ꯆꯠꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤꯔꯣ ꯃꯌꯥꯏ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯁꯅꯨꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯍꯩ ꯇꯝꯒꯦ ꯍꯥꯏꯕꯅꯤ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯕꯅꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯇꯧꯍꯟꯒꯗꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯠꯆꯔꯁꯅꯨ ꯃꯂꯩꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯌꯥꯏ ꯅꯥꯎꯕꯤꯅ ꯆꯠꯇꯧꯔꯤꯁꯦ ꯀꯨꯏꯔꯝꯃꯔꯣꯏꯌꯦ ꯃꯌꯥꯏꯒ ꯆꯠꯃꯤꯟꯅꯔꯒ ꯃꯥꯅ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯩꯃꯤꯟꯅꯔꯣ ꯍꯣꯏ ꯇꯟꯖꯥꯗꯨꯗ ꯅꯥꯎꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯂꯩꯌꯥꯗ ꯌꯦꯡꯂꯒ ꯏꯅꯝꯃ ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯌꯥꯝ ꯂꯩ ꯄꯩꯁꯥꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯎꯀꯣ ꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯆꯟꯒꯤꯕꯣ ꯅꯣꯏ ꯇꯥꯝꯆꯧꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯗꯣ ꯉꯁꯤ ꯑꯗꯨꯝ ꯂꯩꯊꯣꯛꯎꯔꯣ ꯅꯥꯎꯕꯤꯗꯣ ꯌꯥꯝ ꯍꯔꯥꯎꯅ ꯍꯣꯏ ꯏꯅꯝꯃ ꯑꯁꯨꯝꯅ ꯃꯂꯩꯌꯥꯅ ꯄꯩꯁా ꯈꯔ ꯂꯧꯊꯣꯛꯑꯒ ꯃꯦꯝꯆꯥꯗ ꯄꯤꯔꯛꯂꯝꯃꯤ ꯃꯂꯩꯌꯥꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯃꯃꯥ ꯃꯆꯥꯗꯣ ꯄꯣꯠ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯁꯣꯅꯥꯂꯤꯗꯣ ꯃꯂꯩꯌꯥꯒꯤ ꯃꯄꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯖꯦꯝꯁꯀ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯩ ꯃꯂꯩꯌꯥꯒꯤ ꯃꯕꯨꯡ ꯑꯍꯟ ꯃꯉꯥꯜꯗꯣ ꯃꯥꯡꯒꯣꯜ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ ꯁꯣꯅꯥꯂꯤ ꯆꯪꯂꯛꯄꯗ ꯎꯕꯗ ꯃꯉꯥꯜꯗꯣ ꯐꯣꯟ ꯀꯛꯂꯒ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯛꯏ ꯁꯣꯅꯥ ꯏꯆꯟ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯆꯪꯂꯣ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯂꯥꯛꯂꯤꯌꯦ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯁꯤ ꯃꯉꯥꯜꯅ ꯁꯣꯅꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯤ ꯑꯗꯨꯒ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯍꯣꯏ ꯃꯉꯥꯜꯗꯣ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯦ ꯂꯣꯌꯥꯒ ꯀꯃꯥꯂꯤꯅꯤꯒꯗꯣ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯆꯥ ꯊꯛꯃꯤꯟꯅꯔꯝꯕꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯀꯔꯤ ꯂꯩꯔꯦ ꯃꯉꯥꯜ ꯑꯩꯈꯣꯏ ꯁꯣꯅꯥꯂꯤ ꯂꯥꯛꯍꯧꯏ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯕ ꯃꯉꯥꯜ ꯏꯆꯥ ꯁꯣꯅꯥꯂꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯍꯣꯏ ꯄꯥꯕꯨꯡ ꯁꯣꯐꯥ ꯀꯥꯗ ꯐꯝꯍꯜꯂꯝꯕꯅꯤ ꯁꯣꯅꯥꯂꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯀꯃꯥꯂꯤꯅꯤꯗꯣ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯏꯆꯥ ꯁꯣꯅꯥ ꯂꯥꯛꯏ ꯍꯥꯏꯕ ꯁꯣꯅꯥ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯃꯥ ꯂꯥꯛꯑꯦ ꯀꯃꯥꯂꯤꯅꯤꯗꯣ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯥꯒ ꯃꯉꯥꯜꯒꯁꯨ ꯊꯣꯡꯃꯤꯟꯅꯔꯛꯏ ꯁꯣꯅꯥꯂꯤ ꯐꯝꯂꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯀꯃꯥꯂꯤꯅꯤꯗꯣ ꯁꯣꯅꯥꯂꯤꯕꯨ ꯇꯍꯥ ꯀꯧꯔꯛꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯔꯣ ꯀꯃꯥꯂꯤꯅꯤꯅ ꯀꯧꯔꯛꯄꯗꯨꯗ ꯁꯣꯅꯥꯂꯤꯗꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯀꯃꯥꯂꯤꯅꯤ ꯎꯕꯗ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯄꯤꯗꯣ ꯑꯃꯨꯛ ꯐꯠꯇ ꯊꯣꯛꯏ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯥꯛꯂꯤꯌꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯃꯅꯨꯡꯗ ꯆꯪꯁꯤ ꯀꯃꯥꯂꯤꯅꯤꯅ ꯁꯣꯅꯥꯂꯤꯒꯤ ꯃꯈꯨꯠꯄꯨ ꯄꯥꯏꯔꯒ ꯃꯂꯩꯌꯥꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯂꯩꯌꯥꯅ ꯍꯤꯞꯂꯝꯕ ꯐꯃꯨꯡꯗꯨꯗ ꯁꯣꯅꯥꯂꯤꯕꯨ ꯐꯝꯍꯜꯂꯤ ꯐꯃꯨꯡꯁꯤꯗ ꯐꯝꯃꯨꯁꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯣꯏ ꯏꯃꯥ ꯑꯅꯤꯗꯣ ꯐꯃꯨꯡꯗꯨꯗ ꯄꯨꯟꯅ ꯐꯝꯊꯃꯤꯟꯅꯩ ꯂꯣꯌꯥꯒ ꯃꯉꯥꯜꯒꯁꯨ ꯆꯪꯂꯛꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥꯗꯤ ꯍꯣꯠꯅꯕ ꯀꯟꯕꯤꯅꯤ ꯀꯟꯅ ꯍꯣꯠꯅꯧ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨꯀꯣ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯃꯗꯨꯗꯇꯅꯦ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯧꯔꯤꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯣꯠꯅꯖꯒꯦ ꯏꯃꯥ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕꯣ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯁꯣꯛꯆꯜꯂꯤ ꯅꯌꯥꯡꯁꯨ ꯌꯥꯝ ꯀꯪꯁꯤꯜꯂꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯅꯪ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯋꯥꯒꯅꯨ ꯅꯆꯥ ꯁꯣꯅꯥꯂꯤ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯃꯥ ꯋꯥꯗꯦ ꯏꯃꯥ ꯀꯔꯤꯁꯨ ꯋꯥꯗꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯃꯥ
ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯈꯟꯕꯤꯌꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯕꯨ ꯂꯥꯏꯅ ꯃꯥꯡꯍꯜꯂꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯂꯨ ꯇꯣꯡꯕꯨ ꯐꯒꯠꯍꯜꯂꯤ ꯈꯦꯠꯅꯔꯤꯕꯗꯤ ꯑꯋꯥꯕꯒ ꯅꯨꯡꯉꯥꯏꯕꯒꯗꯨꯒꯅꯤ ꯑꯋꯥꯕ ꯃꯥꯅꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯇꯧꯕꯤꯒꯅꯤ ꯃꯥꯡꯍꯟꯕꯤꯕ ꯅꯠꯇꯅ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯒ ꯃꯇꯝ ꯑꯌꯥꯝꯕ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯕ ꯂꯣꯏꯅ ꯐꯒꯠꯍꯜꯂꯤ ꯑꯗꯨꯅ ꯏꯃꯥ ꯍꯛꯆꯥꯡꯕꯨ ꯃꯥꯡꯅꯕ ꯂꯝꯕꯤꯗꯨꯗꯤ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯒꯅꯨ ꯑꯋꯥꯕ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯃꯥꯇꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯏꯁꯥꯕꯨ ꯁꯦꯜꯐ ꯑꯣꯏꯅ ꯊꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯗꯨꯗꯇ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯋꯥꯈꯜ ꯃꯥꯁꯨ ꯁꯥꯟꯇꯤ ꯐꯪꯅꯤ ꯏꯃꯥ ꯀꯃꯥꯂꯤꯅꯤꯗꯣ ꯁꯣꯅꯥꯂꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯏꯃꯥꯒꯤ ꯁꯣꯅꯥ ꯅꯃꯥ ꯑꯩꯁꯦ ꯌꯥꯝ ꯄꯪꯅ ꯍꯤꯡꯂꯝꯃꯤ ꯀꯥꯟꯅꯗꯕꯗ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥꯅ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯍꯟꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯥꯡꯖꯅꯕ ꯂꯝꯕꯤꯗꯨꯗ ꯏꯃꯥ ꯆꯠꯂꯨꯔꯤꯕ ꯂꯝꯕꯤꯁꯤꯅ ꯋꯥꯃꯩ ꯑꯣꯏꯗꯨꯅ ꯉꯁꯤꯗꯤ ꯅꯃꯥ ꯑꯩ ꯏꯁꯥ ꯄꯨꯝꯕꯅꯦ ꯁꯤꯟ ꯊꯨꯡꯅ ꯃꯔꯤ ꯊꯣꯛꯇꯅ ꯆꯥꯛꯂꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯍꯛꯆꯥꯡꯗ ꯃꯔꯤ ꯊꯣꯛꯇ ꯑꯣꯝꯂꯒ ꯆꯥꯛꯂꯤꯕ ꯃꯩꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯠꯂꯔꯣꯏ ꯏꯃꯥꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯆꯥꯛꯇꯨꯅ ꯂꯩꯔꯅꯤ ꯏꯃꯥ ꯌꯦꯡꯉꯨ ꯏꯕꯦꯝꯃ ꯀꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯀꯥꯁꯤꯗꯅꯤ ꯏꯆꯥ ꯇꯣꯝꯕꯤꯒ ꯅꯕꯥꯅꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯪꯖꯔꯝꯕꯗꯣ ꯅꯕꯥꯅꯤꯃꯛ ꯀꯥꯁꯤꯗ ꯆꯥꯎꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯥ ꯑꯅꯤꯒꯤ ꯀꯥꯁꯤ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯏ ꯀꯥꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕꯤꯅꯕ ꯂꯩꯇ꯭ꯔꯤ ꯏꯆꯥ ꯑꯅꯤꯃꯛ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯅꯈ꯭ꯔꯦ ꯏꯆꯥ ꯑꯅꯤꯅ ꯂꯩꯔꯝꯕ ꯀꯥꯁꯦ ꯉꯁꯤꯗꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥꯁꯨ ꯆꯠꯈ꯭ꯔꯦ ꯅꯪꯁꯨ ꯆꯠꯈ꯭ꯔꯅꯤ ꯏꯃꯥꯅ ꯈꯥꯝꯕ ꯉꯝꯂꯔꯣꯏ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯀꯥꯁꯤꯗ ꯆꯪꯂꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯗꯤ ꯄꯣꯊꯥꯔꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨꯅ ꯐꯠꯇꯩꯊꯣꯛꯏ ꯁꯣꯅꯥꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯆꯥꯁꯤꯡꯒ ꯏꯃꯥꯒ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅꯔꯨꯏ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯂꯩꯌꯥ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯨꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯃꯁꯤꯃꯛꯅ ꯃꯂꯩꯌꯥꯒ ꯏꯃꯥꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯔꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯏꯃꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯂꯩꯌꯥ ꯏꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯦꯞꯂꯛꯈꯤꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯨꯕꯅ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯄꯅꯤ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯂꯕꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯧꯅꯁꯥꯅꯤ ꯅꯆꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯤꯔꯩꯕꯥꯛꯇ ꯏꯁꯥꯒꯤ ꯇꯧꯗꯕ ꯌꯥꯗ ꯏꯊꯧꯗꯥꯡ ꯑꯃꯒꯤꯗꯃꯛ ꯆꯠꯄ ꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯅꯠꯇꯦ ꯏꯃꯥ ꯅꯆꯥꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯦ ꯅꯆꯥꯒꯤ ꯄꯥꯟꯗꯝꯁꯤꯅ ꯐꯪꯂ ꯃꯇꯨꯡ ꯅꯆꯥ ꯁꯣꯅꯥꯂꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯈꯤꯅꯤ ꯃꯁꯤꯃꯛꯅ ꯏꯃꯥꯒ ꯅꯆꯥꯁꯤꯡꯒ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯆꯥꯁꯤꯡꯒ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯤ ꯏꯃꯥ ꯅꯆꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯒ ꯂꯥꯞꯅꯕ ꯇꯥꯔꯦ ꯅꯆꯥꯅ ꯃꯥꯏ ꯄꯥꯛꯂꯕ ꯄꯨꯟꯁꯤ ꯑꯃ ꯄꯨꯗꯨꯅ ꯏꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯗꯣ ꯉꯥꯏꯕꯤꯔꯝꯃꯨ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯆꯠꯂꯣ ꯆꯠꯄ ꯇꯥꯕꯅꯤ ꯅꯁꯥꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛꯇ ꯏꯆꯥꯁꯨ ꯆꯠꯄ ꯇꯥꯕꯅꯤ ꯏꯆꯥꯅ ꯗꯥꯛꯇꯔ ꯍꯥꯏꯕ ꯁꯤꯟꯐꯝꯗꯣ ꯄꯨꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯄꯗꯣ ꯏꯃꯥ ꯉꯥꯏꯔꯝꯒꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯣꯀꯣ ꯅꯪꯒꯤ ꯄꯥꯟꯗꯝ ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯥꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯦꯞꯄꯛꯈꯣ ꯏꯃꯥꯅ ꯄꯥꯝꯂꯤꯕꯗꯨꯃꯛ ꯅꯆꯥꯅ ꯂꯦꯝꯅꯃꯛ ꯐꯪꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯇꯝ ꯈꯔꯗꯤ ꯅꯆꯥꯕꯨ ꯉꯥꯏꯕꯤꯔꯝꯃꯨ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥ ꯆꯠꯂꯨꯔꯣ ꯁꯣꯅꯥꯂꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯩ ꯂꯣꯌꯥꯅ ꯑꯃꯨꯛ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥ ꯀꯩꯗꯧꯉꯩ ꯆꯠꯄ ꯇꯥꯔꯕ ꯗꯦꯠ 10ꯗ ꯆꯠꯄ ꯇꯥꯔꯦ ꯄꯥꯕꯨꯡ ꯗꯦꯠ 10ꯒꯤ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯐꯔꯦ ꯄꯥꯕꯨꯡꯅ ꯏꯆꯥꯕꯨ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯟꯒꯅꯤ ꯁꯦꯜꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗ ꯏꯄꯥꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎꯀꯣ ꯏꯆꯥꯒꯤꯗꯤ ꯏꯄꯥꯅ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯑꯗꯨꯕꯨ ꯇꯧꯒꯦ ꯈꯜꯂꯤꯕ ꯅꯊꯧꯗꯤ ꯃꯥꯏ ꯄꯥꯛꯂꯛꯇꯕ ꯌꯥꯔꯣꯏ ꯏꯆꯥꯅ ꯗꯥꯛꯇꯔ ꯑꯣꯏꯔꯒ ꯍꯜꯂꯛꯄꯗ ꯏꯄꯥꯅ ꯉꯥꯏꯔꯝꯗꯣꯔꯤꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯃꯉꯥꯜꯅ ꯏꯕꯨꯡꯒꯤ ꯊꯣꯏꯕꯤ ꯃꯤꯔꯝꯅꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯃꯄꯥꯟ ꯂꯝꯗ ꯅꯍꯩ ꯅꯁꯤꯡ ꯇꯝꯕ ꯆꯠꯂꯒ ꯇꯝꯒꯗꯧꯔꯤꯕ ꯅꯍꯩꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗ ꯅꯣꯏ ꯏꯟꯈꯠꯂꯛꯄ ꯅꯍꯥꯒꯤ ꯍꯧꯅꯕ ꯑꯔꯦꯝꯕꯗ ꯃꯀꯟ ꯃꯥꯡꯍꯜꯂꯒꯅꯦ ꯉꯥꯎꯊꯣꯛꯑꯒ ꯂꯥꯡꯊꯣꯛꯑꯒ ꯂꯩꯕꯗꯣ ꯇꯥꯃꯣ ꯄꯥꯝꯗꯦ ꯅꯣꯏꯒꯤ ꯑꯁꯥꯗꯅꯤ ꯏꯃꯥ ꯍꯣꯏ ꯗꯗꯥ ꯍꯣꯏꯅ ꯍꯤꯡꯂꯤꯁꯦ ꯅꯪ ꯃꯁꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯀꯥꯎꯖꯔꯣꯏ ꯂꯣꯌꯥꯅ ꯏꯕꯦꯝꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯍꯜꯂꯣꯗꯅ ꯉꯁꯤꯗꯤ ꯏꯄꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯦ ꯕꯕꯥ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯖꯔꯔꯣꯏꯒꯦ ꯅꯆꯥꯒꯤ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯦ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯩꯒꯗꯕꯅꯤ ꯗꯦꯠ 9ꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯇꯥꯃꯣ ꯍꯣꯏ ꯏꯅꯝꯃ ꯍꯣꯏꯒ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯍꯧꯋꯤ ꯏꯃꯥꯅ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯗꯗꯥ ꯂꯥꯛꯍꯟꯒꯅꯤ ꯍꯥꯏꯔꯦ ꯗꯦꯠ 9ꯗ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯍꯣꯏ ꯏꯆꯥꯒꯤ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯂꯣ ꯏꯆꯥꯅ ꯆꯠꯂꯝꯗꯥꯏꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯇꯥꯝꯆꯥ ꯏꯅꯝꯃ ꯑꯅꯤꯒ ꯇꯥꯝꯆꯥꯒꯗꯤ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯇꯥꯝꯆꯥꯒ ꯏꯅꯝꯃ ꯑꯅꯤꯒ
hinjang napi leini haiduna bazar da chamina khibani nang tamja gi firol kharsu leini hairamine o adudi pabo tamja ga ina mani ga halaga ai lami haibiu ko hoi ipa haigi Sonali Kamalini da monsilai ima ai mu chakhrage chalo adubu Kamalini do chalo haisabage wani Sonali da yengliba ningamdaba midengduna kanagumbi amagi mapau taningbana ikhawlangle haibagi matagum ningamdana yengliba midengdugi artha khanglabi Sonali do Kamalini do onsilai ima nungaiba paw matambiura nungaiba paw haiba imagi mafamdabo kanagi karamba nungaiba pawno ima aikhoi malaya do machagi oiba magi mapau tabu taningbana ikhawlanglibi Kamalini do machagi ming palapaduda thamoidu tinglawi oh malaya aigi cha tombi malaya gi karamba nungairaba mapawno magi ningsi mapawdu tani ikhawlangli adubu kana amagi mafamda chimbal thokna thongna leina isa ningol oibi magi punsigi mapawdi pokchabi mama oidinasu hangsaba ngamjani adubu magi thobi kasidi ichana mama oibi mama aigi ikhawlangbase kokhan gadawre hayu isa tombi kari mapawno mabu karam leli bage mabu kayam waraba jano wala lelamgani haibabudi ima thasadi isa do yam nungaini lelamgani khali ima gi Sonali ima da hayu aigi malaya kari tawrage ima akhoi malaya do mama oiga dawre ha kari haiba aigi isa tombi mama oiga dawre haiba hoi ma malaya mama oiga dawre taijogi sagai duna yam ikhawlang na ngai jaba taijogi asengba ido malaya na thawdam sagai da khudol tamga dawre haida sagai na taimiyam duna malaya bu lai macha tarak pasingai khre taijoga ima sanahan gaso harau zabana loirabani ima sanahalna akhoi malaya bu hek pokchaba macha ningol ni khana mikup amata thadokta yam cheksina sinari malaya do huji akhoi mana treatment dawri tha khudingi taijoga ima sanahal gana malaya bu puraga cheklai after 20 years ki matung dadi taijogi family sagai jawrani khukan panganba haira family ama soidana oini ma oisanu aigi tombina mapuroibagi sagaida aseng mi matung kaya mathang khudol tamladuna mapuroibagi sagai jawrasan khukan panganba higher family mo oirasanu haina ichabu ya phamongol piri nungai yam nungai isagi pausi tabadane ima yam nungai wado hairiga Kamalini do nokfe tawjai aduneba ima nungai ne lebiu ko awaba wakal khanba yade nungai ba wakal da khalaga lebiu sidagidi akhoi malaya ge nungai ba paw ngaktani ima na tadawrise ado ai yadre channa ba tawrki ko ima date 8 ta chak to akhoi da punna jaminarse hoi ima soidana lak babo ai mu jakhrage hoi chalo nama bo thindo khalo ko ipa di sum lehorage asumna Kamalini na Sonali bu thindo pirei Sonali chalan kraba matung mangal samagi ka da changkhre loya Kamalini ga sumoi gi ka da changkhre ani de phamung du da phaminarga yengnaraga nokminei moi babo isa tombi mama oige dore masi gi pausi dabada icha do nuksiraktra ai di icha gi pausi dabada harau bana loiraban is ai icha tombi mama oige dore ba mama nang hujikta awaba wakhaldo amata khanba yade ko isa do inthoga thambirabasu mama oidoreba pausi dabada aisu harauribe isa do macha nupi nupa matum poktuna ne nungai phana pansan macha singi damakta matik magun leibi mama moisan icha gi imari kayana thawdam sagai jawrsan ipa gi mali ipa yam isa gi pau tabada ipa yam noi isa gi yumbal punsido chakhut pado yuko isa gi mama oiram dai gi yumgi mawa magi chinglem laba saktam do pokchabi mama oirabasu aidi uba phanglaroi ko phangdasan phangdabana sumatik chai sida thokna bani aina sinjakhibani aina thokan mangak wajasan ai gumbi mama na wadana karam mama na wagani mama kari su khaliranu haridana sum khanjalaga kari bu kana ba purak toino nangai gi laibukta asum tho haina tamkhibanani hojikti penthokta hingba tabani ne hojikti penthokpana tana kari upai le khanda udo mikupta thangjaluba aranba khongthang amana nangai kaya de ware nungsirabi ichagi masak uba phangdana lenkhiba asugwaba punsi leiramba hongnade mama adubu masida sum khanjalaga leibadi pharoine haukraba thawduknina khangba dabani hoi khangpam su thoi sidabu khangjage khana thangjangi ba khongthang khangba dabani moi pabo phare adumna khandokpa tamsi ai su sanaba tawge nangsu class le heba natro hoi adudi nangsu sanaba tawro
ꯑꯁꯨꯝꯅ ꯀꯃꯥꯂꯤꯅꯤꯒ ꯂꯣꯌꯥꯒꯗꯣ ꯃꯁꯥꯒꯤ ꯇꯥꯏꯃꯤꯡ ꯌꯧꯗꯨꯅ ꯃꯥꯒꯤ ꯁꯥꯏꯠꯇ ꯆꯠꯅꯈ꯭ꯔꯦ꯫ ꯔꯤꯀꯤꯒꯤ ꯌꯨꯝꯗꯅꯤ ꯗꯥꯛꯇꯔ ꯔꯣꯃꯤꯂꯥꯒ ꯔꯤꯀꯤꯒ ꯏꯕꯣꯆꯧꯕꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯕꯣꯆꯧꯕ, ꯏꯃꯥꯏꯕꯦꯝꯃ, ꯅꯆꯟ ꯑꯉꯥꯎꯕꯤ ꯑꯁꯤ ꯆꯠꯂꯝꯗꯥꯏꯒꯤ ꯐꯦꯃꯤꯂꯤ ꯃꯁꯦꯟ ꯄꯨꯟꯅ ꯗꯦꯠ 9ꯗ ꯏꯃꯥꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯒꯦ ꯈꯜꯂꯤ꯫ ꯃꯁꯤꯗ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯏꯃꯥꯏꯕꯦꯝꯃ, ꯗꯦꯠ 9ꯒꯤ ꯆꯥꯛꯂꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯔꯅꯨ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯂꯩ ꯌꯥꯝ ꯍꯔꯥꯎꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯏꯕꯦꯝꯃ, ꯌꯥꯝꯅꯗꯤ ꯌꯥꯎꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯐꯔꯦ, ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯅꯤꯅ ꯏꯆꯥꯒꯤ ꯋꯥꯁꯨ ꯏꯃꯥꯅ ꯀꯛꯄ ꯄꯥꯝꯗꯦ꯫ ꯍꯣꯏ ꯏꯃꯥꯏꯕꯦꯝ, ꯆꯥꯛꯂꯦꯟꯗꯨꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯌꯥꯎꯁꯤꯟꯕ ꯍꯥꯏꯕꯁꯦ ꯅꯆꯥꯅ ꯁꯨꯝ ꯈꯜꯂꯨꯕꯗ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯅꯕꯒꯤ ꯀꯟꯗꯤꯁꯟꯗ ꯂꯩꯗꯧꯔꯤ꯫ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏ, ꯏꯃꯥ ꯍꯣꯏ, ꯇꯥꯃꯣ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯑꯇꯣꯞꯄꯁꯨ ꯅꯠꯇꯕꯅꯤꯅ ꯀꯣꯟꯅ ꯆꯥꯃꯔꯛ ꯆꯥꯃꯤꯟꯅꯕ ꯌꯥꯏ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯅꯆꯥꯕꯨ ꯉꯥꯛꯄꯤꯔꯣ꯫ ꯆꯥꯛꯂꯦꯟꯗꯨꯅ ꯑꯩꯒꯤ ꯃꯂꯌꯥꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯃꯔꯝ ꯑꯣꯏꯕꯅ ꯅꯆꯥꯅ ꯍꯣꯏ ꯍꯥꯏꯕ ꯉꯝꯖꯔꯣꯏꯗꯧꯔꯤ꯫ ꯆꯥꯛꯂꯦꯟꯗꯨ ꯌꯥꯎꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯂꯌꯥꯒꯤ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯕꯨꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯂꯌꯥꯕꯨ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯆꯥꯛꯂꯦꯟꯗꯨ ꯌꯥꯎꯍꯟꯒꯅꯤ? ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯃꯥꯕꯨ ꯃꯈꯥ ꯇꯥꯅ ꯀꯞꯍꯟꯕ ꯄꯥꯝꯗꯦ꯫ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯏꯃꯥ꯫ ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯏꯃꯥꯅ ꯌꯥꯎꯍꯟꯕꯤꯕꯒꯤ ꯏꯆꯥꯒ ꯇꯥꯟꯅꯕꯅꯤ꯫ ꯐꯤꯕꯝꯅ ꯌꯥꯗ꯭ꯔꯕꯅꯤನ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯔꯤꯀꯤꯅ ꯌꯥꯎꯗꯤ ꯌꯥꯝ ꯌꯥꯎꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯆꯥꯛꯂꯦꯟꯗꯨꯅ ꯑꯩꯈꯣꯏ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯚꯥꯏ꯫ ꯗꯣꯟ ꯚꯥꯏ, ꯃꯇꯨꯡꯗ ꯆꯥꯃꯔꯛ ꯂꯩ꯫ ꯍꯣꯏ, ꯃꯗꯨꯗ ꯇꯥꯔꯦ꯫ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯏꯁꯥꯃꯛ ꯍꯦꯛ ꯁꯥꯒꯣꯟꯅꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯅ ꯆꯟꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯕꯒꯤ ꯆꯥꯛꯂꯦꯟꯁꯤ ꯌꯥꯎꯔꯣꯏ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯗ꯭ꯌꯨꯇꯤ ꯐꯥꯎꯕ ꯇꯧꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯂꯌꯥꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯗꯕ ꯆꯥꯛꯂꯦꯟ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯌꯦꯁ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯣ ꯐꯔꯦ, ꯃꯁꯤꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯏꯆꯟ ꯑꯅꯤꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅꯤꯡꯉꯤ꯫ ꯔꯤꯀꯤꯅ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯏꯃꯥꯏꯕꯦꯝꯃ꯫ ꯍꯜꯂꯣ꯫ ꯑꯗꯣ ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯏꯃꯥꯅ ꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯣ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯒꯗꯕꯅꯤꯀꯣ꯫ ꯃꯥꯅ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯏꯆꯥꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤ ꯇꯥꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯤꯗ, ꯑꯆꯣꯏꯕ ꯑꯝꯇ ꯂꯩꯍꯟꯗꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯁꯨ ꯌꯧꯅꯕ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯁꯨ ꯆꯠꯈ꯭ꯔꯦ꯫